ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯨꯕꯒꯤ ꯑꯩꯍꯥꯛꯄꯨ ꯃꯤꯇꯩꯗ ꯆꯪꯖꯅꯕ ꯍꯣꯠꯅꯕꯒꯨꯝ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯆꯤꯌꯔꯃꯦꯟ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHAꯒꯤ) ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯍꯟꯗꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯕꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯑꯩꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯇꯩꯗ ꯆꯪꯖꯅꯕ ꯍꯣꯠꯅꯕ ꯑꯃꯒꯨꯝ ꯃꯔꯥꯜ ꯁꯤꯔꯛꯂꯦꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ (KZCꯒꯤ) ꯆꯤꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯟ ꯊꯥꯡꯂꯦꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ KZCꯒꯤ ꯆꯤꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯟ ꯊꯥꯡꯁꯤꯠ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯀꯤ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ A.K. ꯃꯤꯁ꯭ꯔꯥꯅ ꯂꯨꯆꯤꯡꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯈꯤ꯫ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯂꯥꯛꯇꯨꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ ꯌꯥꯎꯅ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ (KZCꯒꯤ) ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯗ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯄꯥꯔꯇꯤ ꯑꯅꯤꯃꯛꯅ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ꯫ KZCꯒꯤ ꯆꯤꯌꯔꯃꯦꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯔꯝꯗꯤ ꯄꯥꯔꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯍꯥꯏꯕꯅꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯤꯕꯁꯤ ꯁꯔꯦꯟꯗꯔ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯁ ꯄꯦꯛ ꯑꯃ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯄꯥꯔꯇꯤ ꯑꯅꯤꯃꯛꯅ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯕꯐꯔ ꯖꯣꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯧꯒꯤ ꯏꯟꯇꯔꯦꯁ ꯌꯣꯟꯊꯣꯛꯂꯒ ꯃꯤꯇꯩꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯏꯔꯥꯜ ꯁꯤꯔꯛꯂꯦ ꯍꯥꯏꯅꯁꯨ ꯍꯦꯂꯤꯌꯥꯟ ꯊꯥꯡꯁꯤꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯑꯅꯤꯔꯣꯝ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯂꯤꯕ ꯃꯔꯛꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯗ ꯖꯧ, ꯀꯨꯀꯤꯖꯧꯃꯤ, ꯀꯨꯀꯤꯖꯧ ꯃꯥꯔ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯇ꯭ꯔꯥꯏꯕ ꯀꯌꯥ ꯑꯃ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯇꯥꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯖꯧꯃꯤꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯕ ꯋꯥꯐꯝ ꯀꯟꯅ ꯌꯥꯗ꯭ꯔꯤ꯫ ꯀꯨꯀꯤꯅ ꯀꯨꯀꯤꯅꯤ, ꯃꯈꯣꯏꯅ ꯖꯧꯃꯤꯅꯤ, ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯅꯨꯡꯗ ꯑꯣꯝꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔ ꯏꯟꯄꯨꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯐꯨꯔꯨꯕ ꯋꯥꯍꯧꯗꯒꯤ ꯖꯧꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯔ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤ ꯂꯦꯞꯂꯒ ꯅꯥꯛꯄꯥꯛ ꯇꯥꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯥꯡ ꯇꯥꯛꯊꯣꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯥꯛꯄꯥꯛ ꯇꯥꯅꯗꯨꯅ ꯎꯪꯈꯠꯅꯕ ꯐꯤꯚꯝ ꯑꯃ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯖꯧꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ZROꯒꯤ) ꯂꯨꯆꯤꯡꯕ ꯊꯥꯡꯂꯤꯌꯥꯟ ꯄꯥꯎ ꯒꯨꯏꯇꯦ ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (KNOꯒꯤ) ꯂꯨꯆꯤꯡꯕ PS ꯍꯥꯎꯀꯤꯞ ꯑꯅꯤ ꯎꯅꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯏꯪ ꯇꯞꯄꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯁꯤꯃꯛꯅ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯗꯨ ꯅꯝꯊꯅꯕ ꯑꯆꯧꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯄꯨꯂꯤꯁ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡ ꯃꯈꯥꯗ ꯏꯟꯁꯔꯖꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅꯥꯀꯜꯗ ꯁꯤꯚꯤꯂꯤꯌꯟ, ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯚꯣꯂꯨꯟꯇꯤꯌꯔ ꯆꯦꯛꯄꯣꯁꯠꯁꯤꯡ ꯍꯥꯡꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯂꯛꯄꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯣꯅꯤꯇꯔ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯔꯖꯨꯅꯥ ꯑꯦꯋꯥꯔꯗꯤ ꯔꯣꯁꯤꯕꯤꯅꯥꯗ ꯒꯚꯔꯅꯔ A.K. ꯕꯥꯂꯥꯅ DSP ꯁ꯭ꯄꯣꯔꯠꯁꯀꯤ ꯐꯝ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯔꯕꯤ ꯋꯨꯁꯨ ꯁꯥꯟꯅꯔꯣꯏ ꯑꯔꯖꯨꯅꯥ ꯑꯦꯋꯥꯔꯗꯤ ꯅꯥꯎꯔꯦꯝ ꯔꯣꯁꯤꯕꯤꯅꯥꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁ꯭ꯄꯣꯔꯠꯀꯤ ꯐꯝ ꯄꯨꯅꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫
ꯔꯥꯖꯕꯣꯟꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯡꯂꯦꯝꯂꯕ ꯊꯧꯔꯝ ꯑꯃꯗ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯅ ꯅꯥꯎꯔꯦꯝ ꯔꯣꯁꯤꯕꯤꯅꯥꯗ DSP ꯁ꯭ꯄꯣꯔꯠ ꯐꯝ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯕꯁꯨ ꯒꯕꯔꯅꯔꯅ ꯌꯦꯠꯄ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯑꯔꯖꯨꯅ ꯑꯦꯋꯥꯔꯗꯤ ꯅꯥꯎꯔꯦꯝ ꯔꯣꯁꯤꯕꯤꯅꯥ ꯋꯨꯁꯨ ꯃꯁꯥꯟꯅꯗ एशियंस गेम नेशनल एमरी इंटरनेशनल टूर्नामेंट क्या मेडल क्या लौरख्रे। साना खोनाबगी लमदा मांगना तमलिब खुदोलबु साखंगदुना मरी तुंगी मिरोलबु साना खोनाबदा पुनिंग थौगतप ओइना मणिपुर गवर्नमेंटना माकपु DSP स्पोर्ट की फंपीना बोरेब लौखिबनी। अमरमदा ngasi राजभवन लौकताक हाइड्रो इलेक्ट्रिक प्रोजेक्ट की हेड उपेंद्र हजाराना गवर्नर अजय कुमार बलागु उनदुना प्रोजेक्ट असुगी इंफ्रास्ट्रक्चर डेवलपमेंट की मतंगदा वरी सनख्रे। गवर्नर की मफमदा प्रोजेक्ट असुगी मखादा होकिबा था खरा असिदा माइ पाकना लखोलिबा थबकसिंगी मतंगदा मरिक सुंबा वाफमसिंग पाउदंबगा लोइना मखाताना माइ पाकना थबकसिंग पखनबा होनबदा गवर्नरना अंगम मतिंग पिबिनबसु उपेंद्र हजाराना गवर्नरदा हाइजकी। गवर्नर अजय कुमार बलाना सुमाकी मैकेदिगी पांगबेबा मतिंग पांगनी हाबिगी थाजबा पिखी। नकल मरोमदा ngasi राजभवन की कॉन्फ्रेंस हॉल मणिपुर स्टेट कला एकेडमी की एग्जीक्यूटिव बोर्ड की मिफम अमा गवर्नर अजय कुमार बलान सिया लौदना पांगथोखरे। मिफम अदुदा मणिपुर स्टेट कला एकेडमी एडमिनिस्ट्रेशन अमदी डेवलपमेंट ग मरी लेनबा एजेंडा क्या सुखनखी। फाइनेंशियल प्लानिंग प्रोग्राम एक्सपांशन की मतांग अमदी आर्ट एंड कल्चर अमसुम लिटरेचर प्रमोट तौनबगी मतांग सुखनखी। ngasi मिफम अदुदा Secretary to Governor Sumanta Singha, Commissioner Finance and Ashok Kumar, Special Commissioner cum Secretary Art and Culture M. Zoemadi, atai board ki member sing saruk yakhi. Atopa paw madana TSA na kana yaning da ba phungdorakli. Guwahati de April mari da pangthok na ba sem sariba Hun Thadau Cultural Festival 2025 pu thugwai na ba kuki subgroup sing madi kuki NP असम न फोंदो की बुआ फंबु थदौ स्टूडेंट एसोसिएशन TSA जनरल हेडक्वार्टर ना अकन ममोन का नेम तरकली। TSA न थदरक बसियोलमदा सुद लेरिबा असम की कुकी ग्रुप सिंग UKDA KRA अमसुंग KLA लोइनना कुकी NP असम ना हुन थदौ कल्चरल फेस्टिवल पांगथोक्तना ब फोंदो की बुआ फम का यानिंग द ब फोंदोरदना डायरेक्टिव असिमक इंडियन कॉन्स्टिट्यूशन पीरिबा फंडामेंटल राइट मतपनी मरुओइना फ्रीडम ऑफ स्पीच एक्सप्रेशन मसुम पीसफुल कोएक्सिस्टेंस बु खंगाउनबने हरि सिरोल सिनाय असम न थदौ हाइबसी कॉन्स्टिट्यूशनली अमदी लीगली यामना डिस्टिंग होय कोकी ग करिगुमा मरी अमत लेनदी हाइबसी यामना मयेक सेंबु अफमनी थदौ फुरुप असम की असिंबु येलो फुरुप अमा ओइदुना लाक्ली मरम सिना थदौ बु कोकी ओइना उहोनना बहोनरक यारोय कुकी सिंगना मखोय मसागी मथौ तौजगदबनी थदौ की थबक थोरम न खुथिंजिनपम थोक्ति हाइदि कुकी NP असम ना थदौ हुनबु कुकी की यूनिटी बु मांग तखनबनी हाइना फोंदोरकलिबु वाफम युमफम याउदि थदौ कल्चरल फेस्टिवल असि धर्मग मरी लेनबा थौरम अमनति इपा इपो हक्तक्तगी पांगथोक्तुना लाक्लबा थौरम अमनि लोइदना कुकी NP असम ना कुकीबु सिंगनदुना तोखाइबा आइडेंटिटी अमत सगनबा असम द होटनरकप यारोय हेबा वाफम लौबियाबु वाउदि मरम असना असिगुम कुकी NP असम की वाफम TSA ना कनेम तौवि थदौ ओइना अदुमक लैगनी मखल अमतगी मवोंगदा कुकीना अथिंगबा पिरकपु यारोय हेदि मरम असना असिगुम वाफम सिंगसुबु थादोरक्लिबिसिंगी मथक्ता असम अमदी सेंट्रल लेगान अकन ममियेंग संगदुना मखोगी मथक्ता लेगेल ओइबा एक्शन लौगदबनी हाइना सिद्धिमान तरक्ली लोइदना थदौ कम्युनिटी की मेंबर खुदिमंगना हुन थदौ कल्चरल फेस्टिवल सेलिब्रेशन 2025 दा सरुक यादुना माइ पाकपा फेस्टिवल अमो हेनसेनसु अपील तरक्ली अदुगा तेंतन सुमना मैम थमजगी हौजिकोइनदी मैम पाउ सुमतासे लुसिनजरगे मसुम मखाताबा अनौबा अपडेट मैम पुना ngamiनासेना चैनल सिगी मैकेडिगी मैम फमदा मखाताना थमजरी मखाताबा अनौबा अपडेट मैम पुना ngamiनासी।